महात्मा गांधी की प्रिंसिपल आइडियोलॉजी अमदी महाकना थाजरंबा नॉन वायलेंस असी मालेम असिगी मियामना इंदुना चटलबदी हाना शुनबा लेतबा हाइबदु ओइगनी हाइना CLP लीडर ओक्रम इबोबिना फोंदोखरी ngasi MPCC na sinduna Congress Bhawan da pangthokhiba Mahatma Gandhi na lekhidaba chahi humdraga nipan shubaga mari leinana pangthokhiba palan thoramda paumi singa unaba amada mahakna makhata na hai matam amada numit taba leite hainariba British na shubnam shashan tawduna India bu namshinduna thamnamba adu luchingba asigi non violence oiba khongjangna ichang thongna leftuna British singbu masagi maramda hanhanba chawna thodang lokhi loinana लूबनान बहाइबसी ईश्वर की हे ngam leiba maram aduna mahang na mafam kudimak luna na thamanaba hotnaramki mahaki lawshing wakhalon singbu chap chana khanglaba United Nation fawna mahaki mapok numepu international gi thakta palan ngasi shu chahi khuding gi tawri haiba wafam thamki Pradesh Congress Committee na sinbilangi duna laikhidaba papusi mafamda Congress karmi kudimakna hapu aki mutida imana matawasu katna hoyok nondana kai khumnaba ribni papusi asi khoi India da natana prithvi punamakna mahaki principal ideology mahakna thaja jaramba ahimsa haiba non violence haibase masi ngasi di bi da laiba bi khulai gi lamjen haiba tare violence lakadra ahum suwa lanjau lakadra haina prithvi punamakna wanariba sidaida Mahatma Gandhi gi principal ideology se so kimatik reliable oirakpa haiba tare mari leinarapa hai tare mayam hena khangbire prithvi da khwai dagi hena matamduda chakhat thaba advance hoi thaba British haiba tare United Kingdom British asi matamduda di numita aba leite haina ultimatic chakhat kre haina adumai tana launa ribini adugu malai pak aduna lon bala aga India da matam sang na chahi sam chani dei helolam shasan tawna bharat asi namthadna leirambadagi mahapurush mayam amana oi magi principal ideology da internally khetnaba khadi leramba yai adubu ultimately bharat asi ningkha tamnanaba British asi bharat tagi tanthok khinanaba ningkha tambagi changsalakwa khongjanda Mahatma Gandhi na magi non violence hingsa yaudaba aduna mak mapunchi su pakathokna karigumba mata masagi oiba wakhan natna prithvi da hakna hingsa yaudaba non violence na British is mighty opinion is asi bharat tagi tanthokhi bse masidaida ibida leiba leipak khudimo mana pamjamba ideology si chatmina ba targati anu sunaba prithvi lanjao si leiroi haina haijabani aduna ni maha se prithvi leipak marfu henbada magi muti si amdana maku kai khunabu uliba aduga bharat ta super power na hariba prithvi gi leiba leader khudimo na bharat sa lakwa matamda magi rajghat ta chatke mangonda ok nondna kai magi principal ideology si masi so kimatik chibida masi tamna da kawe haina aduna maki mapok nimita even United Nations Organization UNO na International Year of Non-Violence haina magi mapok nimit October gi tu ase masi prithvi gi adugumba body adu laukthokhribani maunda thajajaba ama lei madudi luba nanba chimnadagi lekai amada all natraga mafam amada luba nananaba singtokpagi wa nattana luba nanba haibasi wakhan ukning dasu chap manana luba nanba haibasi next to God sorga chap manai haibasi luba nanba si thajambani koi punam angna chumnadagi mafam ama luba nananaba singtokpagi taba khwaidagi marui wakhan sengba luba nanba mamale ba jati ramtata kathokba haiba magi sugumba principal ideology aduga mana thaje jaramba non violence hingsa yaudaba haibase masi akoi Congress karmi unumakna matam unumakta kauhum thokte masi kaudrabada prithvi da India da Manipur da ingba tappa shanti lakani haibase akoi punumakki thaje jabani haibai asigi magi laikhidabagi that anniversary haidai humrani palak suba wapam kharasi thamjeba